India Amadi Manipur asi yeknaba kayana koisinduna namthanaba honaribasing asi thengnanaba Indira Gandhi Amadi Sardar Vallabhbhai Patel Gumba Asengba Luchingba Mathou Tai haina AICC ge CWC member Gaikhangam na phongdokre ngasi India ge tongan mafam singda pangthoknabagum Manipur dasu Manipur Pradesh Congress Committee MPCC na sinduna BT Road ta leiba Congress Bhavanda pangthokiba Sardar Vallabhbhai Patel ge chamaga nimfu mapan rak suba mapokomon amadi India ke Prime Minister ama oirambata natana Iron Lady of India ke mingthon fangkrabi Indira Gandhi ke nimfurak suba that anniversary thauram ga mari lenana wafum asi Gaikhangam na phongdokibani thauram adoda khundrak pump AC ke MLA Thokchom Lokeswar yauna MPCC ke Luchingba kayasu sarugyakhi Gaikhangam na makataraduna Indira Gandhi na pokpadagi laikhidaba faubada freedom fighter oirambata natana miyamgi yaifana bathabak thauram kaya taurami mahak puningsingduna numit asi National Integration Day haiduna palan taunari mahak asi apunba amadi chawkhatpa India ama oinaba wakalon sagatlambi athaubi amani loinana Iron Man haina khangnariba Vallabhbhai Patel asi India na ningkha tamlaba matungda ahanba Deputy Prime Minister amadi Home Minister oiramba India asi mapangal kanba chawkhatnaba amadi mimanaba ngamnanaba akanba firep laukiba misak amani hauziki matamda Indira Gandhi Amadi Vallabhbhai Patel Gumba Luchingba kaya ama mathou tarakli haiki Indira Gumba Sardar Vallabhbhai Patel Gumba thona leiba achumbada mating thokna leiba ke damakta ai ithawai kallo sakachge haidana kathopga manu leader se aikhoi yam mathou tai Manipur ma India se yikma mayam question la dona tari kamai tawdana to khai ta hangi ge haidana singnari be mayam se masibu ngak tokse hai batarabadi thona leibi Indira Gumbi thona leiba Vallabhbhai Patel Gumba koi irakta leadership change ba se mathou tai hai paujel se mayam pijani